ꯑꯍꯥꯟꯕꯗ ꯉꯁꯤ ꯃꯔꯣꯏ ꯄꯥꯎ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯕꯅ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯀꯥꯏꯊꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯉꯥꯛꯊꯣꯛꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯐꯣꯔꯦꯁꯠ ꯑꯦꯟ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯥꯔ.ꯀꯦ. ꯑꯃꯔꯖꯤꯠꯅ ꯍꯥꯏꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯤꯡ ꯇꯥꯕꯤꯕꯁꯤꯡ ꯇꯔꯥꯃꯛ ꯁꯨꯕ ꯂꯣꯏꯅ ꯄꯥꯎ ꯁꯟꯅ ꯄꯤꯖꯔꯤ꯫ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯕꯅ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯀꯥꯏꯊꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯉꯥꯛꯊꯣꯛꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯐꯣꯔꯦꯁꯠ ꯑꯦꯟ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯥꯔ.ꯀꯦ. ꯑꯃꯔꯖꯤꯠꯅ ꯉꯁꯤ ꯑꯦꯟꯗꯤꯡ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯨꯁꯟ ꯍꯥꯏꯕ ꯊꯤꯝꯗ ꯆꯠꯊꯔꯛꯄ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯋꯤꯛꯀ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯔꯟ ꯋꯤꯊ ꯖꯣꯏ ꯔꯟ ꯐꯣꯔ ꯒ꯭ꯔꯤꯟ ꯑꯦꯟड ꯀ꯭ꯂꯤꯟ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯨꯕ 15 ꯀꯤꯂꯣꯃꯤꯇꯔ ꯔꯟ ꯀꯧꯕ ꯂꯝꯖꯦꯟ ꯑꯃ ꯆꯤꯡꯉꯥꯃꯈꯣꯡꯗ ꯂꯩꯕ ꯀ꯭ꯔꯥꯏꯗꯥ ꯀꯝꯄ꯭ꯂꯦꯛꯁꯇꯒꯤ ꯂꯝꯊꯥꯕꯒꯤ ꯊꯧꯔꯝꯗ ꯍꯥꯏꯈ꯭ꯔꯦ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯂꯝꯖꯦꯜ ꯑꯗꯨ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯐꯥꯎꯕ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯀ꯭ꯔꯥꯏꯗꯥ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯟꯊꯨꯡꯐꯝ ꯑꯣꯏꯈꯤ꯫ ꯂꯝꯖꯦꯜ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯔꯁꯤꯡ, ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯍꯥꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ 60ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯣꯔꯦꯁꯠ ꯑꯦꯟ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯥꯔ.ꯀꯦ. ꯑꯃꯔꯖꯤꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯦꯟꯗꯤꯡ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯨꯁꯟ ꯍꯥꯏꯕ ꯍꯟꯗꯛ ꯆꯍꯤꯒꯤ ꯊꯤꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯅꯕ ꯒꯚꯔꯟꯃꯦꯟꯠ, ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯕ ꯃꯇꯝꯗ ꯄ꯭ꯂꯥꯁꯇꯤꯛꯅ ꯇꯨꯡꯗ ꯃꯥꯡꯍꯜꯂꯛꯀꯗꯕ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯃꯤꯟꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯪꯁꯤꯜꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯕ ꯂꯝꯖꯦꯜꯅꯤ꯫ ꯃꯁꯤꯅ ꯃꯤꯌꯥꯝꯅ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯈꯜꯗ ꯀꯥꯏꯊꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯉꯥꯛꯊꯣꯛꯃꯤꯟꯅꯕ ꯑꯃꯗꯤ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯈꯤ꯫ Microplastic say everywhere, even in the air that we breathe, or in the water that we drink, or in the food that we eat. Sidai the sanction labor say masi khara makai koina handana ba tahudragdi reduction gi reduce aduga recycle aduga proper management se tahudragdi koi gi tungda lakadoriba koi gi environment koi gi ecology even wildlife ta different ecosystems lairiba even wetlands sidai the achauba amangba ma haidi khudong thiningai oiba ma lakani aduna mayam punna koi gyan taminaraga ngasigi sigumba marathon jina awareness mayam da pibi rakanda masi koi each and every individual gi koi magi thodang do pangthok minasi haibadu adugi matang dani haidana thamjage. Environment and Climate Change ki Director Dr. T. Brajkumarna ꯀꯥꯟꯅꯔꯕ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯆꯥꯅ ꯍꯨꯟꯗꯣꯛꯇꯕ ꯀꯌꯥ ꯑꯁꯤꯅ ꯏꯁꯤꯡꯗ, ꯑꯀꯣꯏꯕꯗ ꯑꯃꯗꯤ ꯐꯨꯗ ꯆꯦꯟꯗ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯄꯤꯔꯛꯄꯅ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯊꯧꯔꯝ ꯑꯃ ꯆꯨꯞꯅ ꯖꯨꯟꯒꯤ ꯇꯥꯡ ꯑꯃꯗꯒꯤ ꯍꯧꯗꯨꯅ ꯖꯨꯟꯒꯤ 30 ꯐꯥꯎꯕ ꯄꯥꯡꯊꯣꯛꯅꯕꯒꯤ ꯃꯅꯨꯡꯆꯟꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯂꯛꯄꯒꯤ ꯃꯅꯨꯡꯆꯟꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯅꯅꯕꯒꯤ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯁꯦꯂꯩꯄꯨꯡ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝ ꯒ꯭ꯔꯨꯞꯁꯤꯒ ꯂꯣꯏꯅꯅ ꯅꯍꯥ ꯑꯩꯈꯣꯏꯒꯤ ꯃꯥꯔꯥꯊꯣꯟ ꯆꯦꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯤꯝꯁꯤꯡ ꯁ꯭ꯄꯣꯔꯠꯁꯃꯦꯟꯁꯤꯡ ꯃꯌꯥꯝꯁꯤꯡ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯥꯔꯥꯊꯣꯟꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ run for environment run for bit for plastic pollution haina khoi adu mingda khoina mayam kholawam pibu senmina bunmini aduna masigi selibasi masina takpadi khoi amutang masi yaragadi khoi khoina isa isa gi level da plastic sina bagi changji handa halabai khoina khoina demand ji handa gar kandri automatically plastic puthoro pasi ju handa rakani hari khoida aduna yam khoi tangai phadana khoina single use plastic ena khoina amutang sinna khunjag makli plastic je masi made khoi hariba numise khoi tokthumminasi yargi sinarugumsi khoi site gi isan demand side management ena khoina isa isa na sinabji handra kanda production so handra kan haiba khalon jira khoina plastic ki pollution je amuna khoi gi malam se lehendra bhona si ena maki ngasi gi marathon ga amari lena appeal pizadi mayam बलिदान दिवस समिति डॉक्टर श्यामा प्रसाद मुखर्जी की मपो कुमलन तौरंग मरी लेनेना था से कुनगुमदोइदगी हौदुना जुलाई 15 फाव चथगदरुबा मास ट्री प्लांटेशन की सरोमा ओइना किसान मोर्चा बीजेपी मणिपुर प्रदेशना खुमल लंपाक लेबा यूथ हॉस्टल के कॉम्प्लेक्स ता उ चारा क्या थाखरे बीजेपी मणिपुर प्रदेश के प्रेसिडेंट ए सरदा देवीना लुसिंगदुना उ चारा थाबगी तौरमदुदा बीजेपी मणिपुर स्टेट यूनिट के मरुइबा मियोइसिंग सुसुरगाखी किसान मोर्चा की वीपी किरण बलाना मखाताना district tasu uthabagi thabak asi pangthok lagani haikhi बीजेपी मणिपुर प्रदेश के जनरल सेक्रेटरी ऑर्गेनाइजेशन के सरतना उवा सिंह पाक्तकना यांथलकपना मसिगा वा सैथेंग सिंह मियामना मायोकनरी मसिदगी खरदा ओरबसु कन्ननबा मियाम पुन्ना थौदांग लोबिनसी हाइखे
देश की किसान मोर्चा की वाइस प्रेसिडेंट तायंगपाल सिदा होंगलाइबा क्लाइमेट की चेंज मंगाय फदना उसी पक्तन यानथलक्पा अदुना मरम मोरगा खोइदा ओरेइबा थेंगनरिबा अवाब जेटेंग हंद मरम इसा सादना इसिंग चौगी खुलुंग थिबा नंगिबा पुनमक्सी अखोइ चिंग सिमरु पोकना अखोइ यानथखेबना मरम मोरगा उ पांबी हौदवा नोंग हेक ताबो डायरेक्ट तंपाक चेंदरक्पा अतोंबदगे अखोइ चेंदरक्पन सिंगबा मयाम सि यंगाकानिदा उपालमा थारगा इमागी मिंगदा उपालमा थारगा अखोइ तायंगपाल सिबु इमा लेबा सिबु कन्ननबा होनसी हाइबा अदुमु नरेंद्र मोदी अदो इंटरनेशनल फोरम कयाना पांथोकपदुम थोरमगी सरुक अमोयना ngasi je पांथोकजबनी Kanglaipak Manipur dengan si oriba fiba masida miyamgi mute oina leriba singna mating pudoktuna lusingba ma oina miyamgi mang thaduna satpa matam ore haina UNLF ke former chairman Ningthem Sasanayamana ngasi UNLF ke vice chairman oramba ayakpams wangpagi lekhidabagi Nepal suba ningsing kumlunga mari lenena lekhidaba ayakpams wangpagi mitamama hangdopagi thoramda haikre ayakpam wangpa memorial trust naramthong laisram Lerek na sinduna langol da laiba ima thongak lairembi masai golda nong saba ayakpam wang pagi mitam hangdo pagi thormadu da UNLF ke former chairman Ningthem Sasanayama UNLF Pambai ki general secretary says Thanil UNLF Pambai ki chief of army staff Khomba ayakpam wangpa memorial trust ke advisor ayakpam Anandini chairman UNMM's Nampachandrana Singhmana sarga ke UNLF ke former chairman Ningthem Sasanayama namaka taraduna Manipur miyam ge mute oina leiriba singa se India ge lengak manungda leiriba Manipur miyam ge mute oirubana phongdok ningba kaya phongdokpa ngamandaba phibamda leiriba aswanba pankhai adu fugaiduna miyam ge mute oibagi mating pudoktuna miyam ge mang thaduna satkadabi matam oire Kanglaipak Manipur ge oiriba phibam asi peningai oide tangka kaya da ekoi masel mache tanaduna leiriba se fazana Khangminaduna tungi lambi kadaida satlaga hingani haibasida punna sepminaba tai lamdamasida leiriba singna yellow mi sing amanamagi mapan tangnaraga hingminaba natana aikhoi hauji oiriba phibamasida satun leiribadi punna luminakhiba tabani haukiba thodok kaya kaukthoknaraga manglomda sangsin minabagi wakalols adu khangmin minaraga punna sangsin minabagi apunba wakalol sagat minaba matam oire mathok tare loinana hauji ge oriba phibamasida leikhidraba UNLF ke vice chairman oramba ayakpams wangpa gumba lisat sengna sumna satkiba integrity gi achumbagi lepa nungi isel fajaba matik mathona leiba mahakumba myoikya mathok tare haiki India ke lengak manungda miyam gi mugut ona leir miyam sing sisu makhoi su phongdong ning phongdok pangamandaba adu maphium der be adu madu hojekti madu gi pankhai ado moi madu breakthrough tawraga lepak miyam gi damak Manipur gi damak somthorakna phong lepa matam yore se mai la haninga ta ngasi si lepak ko film se de na si marak tagi ma gi film lowa ma gi lechat lamchat phajaba kathok lepak ki damak kathok ngamba adu ma ni miyam somthorok mathok tai have se Messista, Elsa Singda, Maruina, however, Nahar Singda, Massa Powder say pinning. Himinardi, a quay Mapantana, Himinava, Massing Dragadi, look me Nahiva, Massi option later, and you should attend this. Almasing cinema says that quay researching the Tunga talking mayam, other quay Kautonaraga, Manglum the Sansing of Lambiado, Kaminaraga, Madu Sansin Mangambagi upon the Wakal and Bangal Tona, Salpasa, Quaimaru, says it Tamanga. Manipur si hujung mai huna sakle kangnu masel su umkhatna badana tanha ekoi masel gi marakta napak tariba asibu mayon sumle political leader amadi CSO sing koksung sinaba matamore haina UNLF ke hangi chairman RK Sanayamana ngasi UNLF ke lusingba oramba lekhidraba samom karti LS itogi kungamari kunganipalak suba lekhidabi thomda haikre wafamasi that anniversary observations committee na sinduna kamong maisnams Lekai da leiba kirtigi ningsing kubamda haika leka tambagi thoromda phongdokhibani Manipur tongan tongan ba mafam chingdagi lakpa miyamna saruk yaduna pangthokiba thormaduda RK Sanayamana makhatana kirtina underground changjungaida khunaya sigi apaba thabak kaya torongki hauziki oreliba phibamasida mama leiba nungsiba leiba kidamakta khanba kirtigumba thaksikasi leiba lusing sange kirtina ima leiba kidamak kathokiba
asigumba horliban ha singna lamsa sajat phajaba imaleba ki damakta khanduna kathopaga loinana apawa thabak kya torumsi haujoriba manipur ge phibam asi mangnomda sangsin naba lalong ama yatpa matamore haike fruit amaga fruit amaga market natana fruit amai manung desu mache tan film se khoi ngasi mayong nare masi kayori film dagi kamai ton thok ngasi khoi nyam wakhal khandhamin naraga wakhal sungsin naraga masidagi ekoi manglom da sangsin bi lambi to krom da nai se khoi ga khaminaba lebinaba amsung maduri da makta punwa pangal thawna leng sagatna adu lambi da sangsin nabagi achel fe lominaba sangsin nang so kai se mai thamnangi sumnagi ekoi civil society organizations sing na tana leyak pai sing su nasi lepak ke chiro tanpham se sta mamang khan song thorakna lambi do ge mangjin than song thok ma su sapno thok kai ha se atmai na thamnangi pawima thana tembe brem tong jere honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba capidon cup syrup thakpiu capidon cup syrup Aksang panathamge hairabadi iramda masimaktada leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhoigi manipur da su hogikti awang bathaki health care fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patak yumpham oiba service lobiu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East Lengsing birau natraga aikhoigi phone number 6909390666 ta call tobirau break matung taramosari makhana pausing Lagliba July amada State Bank of India SBI linkat kibagi homutara raksuba mopo kumlan numit kamari lenana State Bank of India SBI Babopra Imphal Regional Business Office na sinuna ngasi mega blood donation ke mama office da pangthokre Sad dasak deska sat haiba hiramasigi makada pangthokiba blood donation ke masida SBI staff amadi consumer sing yauna tongan tuan ba mi kyana suga ki State Bank of India Regional Manager Khumuksam Okendrona KMC ngasiga thana ohumlak subo oina pangthokpani July amada State Bank of India gi mopo kumlan ga mari lenana Bank Day haina khangnadun lakle lising ama sama palyang kai manga dagi bank asibu State Bank of India haina khangnaduna miyam gi tabak thorom ngasi phawa tawduna lakle handa ising sau sing da su bank asina tongan ba mafum kya du relief material sing piduna mating pangki pangtolo blood donation KMC awang nongpoki oina puna mioi lising manga hanbana EP na pandam thamagal oina Manipur gi oina mioi sanina EP na pandam thamli haike State Bank of India ki Bhutara Suba anniversary 1st July asi koina sahi khudingi State Bank of India ki Bank Day haitana celebrate tawi sigumba Bhutara rak suba sahi ki celebration tawbusida yamna novel ko samawaina des mapum khudimak India ki pan India dani koina ngasi tawjari base sigumba numit asida blood donation asi koi ki staff sing customer sing amadi public tagi voluntarily donate tawraga akoigi darkar leiba akoigi anaba sing kano tobu sing duda pine nabagi hospital mayam siga type tawraga tawjabani
Mayan Imphal Assembly Constituency amadi Wagbai Assembly Constituency ani faunaba usiwa khongnang makong haina khangnaba mafam asigi Imphal Tural gi mathakta saba suspension bridge lital thongadu 80 unit 25 ki tengoloi sings amadi lamdam adugi miyamgi matengdagi semjinkhre Valley Bridge asiga safanaba matam amada da samina ke Imphal Tural mathakta saba thangnaba thong singdi loina loisinduna sejinakhre hari thong asi sarib contractor engineer amadi mari leinaba authority singda Hanna Wakat Pasulai Hari. Imphal West District Amadi, Kaksing Districts, Anina Kolibo Chua, Wangma Amadi, Uchiwa, Ani as he founded by Yamna Maruiba, Amadi, Amatangari Batoni, Harbatong, as he forward Lucian Tamliba Sikarigino Haina, Pendabaka, ISTV News, the Mapamadugimi sing a Fondorly. Aduki Mati Chatuk Jacinda, Amna Problem by Tare. Adu now, Aramba Unit 25 na the Semdel Lekai, the Gi Kara. कोई पैसा खरा खाई रोगा खाई रोगा अदुकी तारक वो पैसा तो नहीं तारे सी ठोंगी उबाग नहीं जना कोटा ना शेमदन जब नहीं अदुको होय कोई ना कोई लेंगाम ताहाई नहीं जाते केम ताहाई नहीं दे कोई सी की उबाग ठोंगी अदुकी मती कोई ना सन्ना रगा जुलाई है ताऊं जो कोई ना कंदे ले रिबा कोई ठोंग योट की ठोंग जाए तारे को सी योट की ठोंग से तसेंग ना सी याम थुना लो शम्मा पामे अदुकी मती उसवागी बाजाजिंग दे अदुकी मती वाना रे अखोइना समझबजे नतना हाइतारे अतोपा फलम त लैतबरिना तसेंगना अखोइगी लैंगाक ताजनिंगबदि अखोइगी योटकी थोंगजे तसेंगना लोइसलनिंगे अखोइ बाजाजिंगे वारबजे लैंगाकना उबिरगा हाइतारे को सिगी योटकी थोंगजे आम थुना लोइसनबा हाइजरि Haroibda muroi pawm kana pijri Plastic sizinabna miyaba amadi akoibagi phibamda kaitharakliba sings ase ngakthokmina mothautai haina Forest and Environment ki Special Secretary RK Amarjina haikre Mikubu chapau dia estimate pijaba Manipuri pawm tar chalu sinjri me tabi puno pawm kana